Chief Minister Oidaba Yade Haiba Karisu Leite Asoibasing asi Chumthoklamba Amadi Manipur Butung Koina Kannaba FMR Lotokpa Border Fencing Kabana Jingba Mapung Faba Chatna Halaga Tamlamdaba Yade Haina Hangang MLA and Biren Fongdorakli Ngasi BJP Hangang Mandal Nasindura Luang Sangbam Gipukriya Choba Mapal Community Hall da get together gi thorama pangthokre thorama da hangang mandal da leidiba BJP gi karyakarta Singna Manipur gi tungi damak punna lepmina ba madi BJP gi asengba pandam mapung fana ba thodang lomina na ba lepki thorama da constituency asig MLA nongthombam Biren makhatara duna Manipur gi recognized tribe kuntra mari asi Manipurini lamdam asigi yelhomini Mitop kharana Thokli Erang Asigi Khudongchaba Louraga Insinba Tabiganu Aikoi Mayam Tung Koina Lemina Bahaibasi Charol Surol Dagi Leiraklabani Housing Gaihak Saunabana Tung Koina Chatpa Yaroi Taubatabu core isudi Aikoina compromise kak Taubu Yaroi ILP gi base 1961 gi matungda Lakibasing refugee hoina officially Lakibasing adudi detect Taudana Maramdamda deport Taudana illegal immigrant sing Hanagi Matogum Suru Lation Badi Yaroi Haiki Santi Purak na bagidi ay ko'y loy na lengdana legani adubo systematic oina constitution gi matungina mitop khandok pat tawraga loire hanadagi leminarakiba ichininaw sing karisu mipainingay oide ay ko'y Manipuri ngaktani and Biren makha taraduna hai hangang constituency dagi lisingani supna anigi mikhalda mai paktuna MLA oiraki matam kharadi tawningda Kanjaran Bapumnamak Migi Makada Lakibana, Urabasu, Towning Labasu, Karisu Tobungam Kide, Lisingani, Taratari Tagidi, Kalambasing Matang Mamang the Soirambasing, Jumtorapani, Masada Miyoi Karana, Mangi Haibagi, Saubasu Yauribani, Manipurda, ILP system Asikanana, Pirakibano, Indiagi Post Independenta Asigumba Piba State Amatalatri, FMR Lotokpama di Myanmar border fencing khaba atai state singna yade adubu hauzik chathari loishilakadore masipumna bagasi kanagino kanagidamaktano haina fongdokhi asugam hamoi singna honarakpa laibak si kay gumkhra tawdina honarakpada yadabana handle lakpadawna tawbusida ise politics pothara sira hek singna ai khalurab adubu handak khuisida irang kanna torpa matamduda Indian Home Minister na lao haidana Maharaj ga aiga kaurkana chalu baduda Delhi da moina khalauri ba yangauri ba miyang Manipuri issues sing Biren FMR se Nagaland na suyade Mizoram na suyade kanagi no intawri se FMR ka thali ba reply so kanagi no adagi fencing khaba sisu Mizoram suyade Nagaland suyade kanagi no tawri se sumaina point hangak pa kanda ko aikoi khumbam leite ada aikoi si amna migi tawimel khangda budongna feel the way aingonda inner line permit gi horkan matang uda pabiro aikoi gi against labor sing aikoi bu loktuna bada yawi ni haiba pot khuding makama aki bu leitne action lawe adu ga amana CM oida ya de ba ko sulite CM gi damukta khoi pham tanarga ngau gu da buslate aikoi gi bu ngasi aikoi na mamang dagi soiraga lako pot khara 10 garba sahi tare ni panchi da sum thomi se masi lotion badi pame adu kramai tong na lotion jige hebedu political power lebi ai political power na tabai ai but lotion lam dabdi yaro fencing lotion dabai yaro FMR gi lotion dabai yaro illegal immigrants in detect or deport og dabai yaro ji lam yon ba mitop to lam yon ko ko oina thingra bane lam laini gi gaina suki pira roi